Kamjong district ki Molnoi village the Myanmar junta army na drone attack torokpada Kuki ki poppy farm amadi yum kya maina tumna chakhre church amasu yaukre hadi nakal amaramdana Myanmar ga tainaba molbai lopta Kuki church amadi yum bom thadaraga sakhangdaba singna thugai khre hadi CM Churchanpur da lakpa yaro haina UK NN phongdokre Chief Minister Yumnam Kemchan Churchanpur da lakpa yaro haina nanchu group ama oidiba United Kuki National Army UK NN akan wafam thamlakle lobasna thadorokpa cherol amana hai me tara manga da Chief Minister na Churchanpur district da lakani haina thorang tawribasi Kuki gi miyam da kai hobo oina thokane Kuki area sing da leidiba village chief sing community leaders sing amadi civil society organization sing na Chief Minister gi khongsat asida kariguma makhala mata gi thorang tawroidabane frontline area ne haina mangjauna na lauthokraba mafamda Chief Minister na sanglakpada kanaguma lanai mioi natraga lup amatana cooperation piba yaroi kariguma wafam asi thausadaduna Churchanpur da Chief Minister lakpa tarabade madada thorakpa afafata gi texak punamak thoram asibu selilang libasing amadi sagol libasing na pujagadabane haire Kukijo Phurup ki separate administration natraga legislature leba union territory sembagi wafam nauhauna na palladuna Zerosina high political solution poraktrang da maitai gi lusingba natraga organization amata Kuki singna namna tariba mafam da sanglakpa yaroi lenga ki employee sing amadi state service da leidiba singna su Chief Minister gi khongsar asiga mari leinana masage official duty gi national duty na hena maru oina laugadabane Zairak sida national Kuki national organization amasung zomi reunification organization na mifam ama pangthokuna me tara manga da lakadoriba Chief Minister gi Churchanpur khongsar asida makhalamata gi mateng pangdanaba amasung saugattanaba warep laukhre kumja 2023 gi May 3 dagi maitai amasung Kuki jogi marakta kangluki irang thorakraba matungda UK ne gi wafam ase phongdorakpani haide NEET-UG ki question leak oibagi wathok oirakle NEET-UG cancel tawkhre punna hannapa anawa matam ama lauthuraklagani haide May ahom the National Testing Agency NTA na sinduna leba asigi mafam sinba thungna pangthokiba National Eligibility Cum Entrance Exam Undergraduate NEET-UG question leak oibana maram oiraga wathok oirakpadagi amuhanna exam pangthokadori NTA na exam aduda aranba thong sathaki habage wakat sengkopna yengsilaba matungda amuhanna exam pangthoknaba thorang lokhalakpane tongan medical college sing da MBBS tamnabagi entrance test pangthokpada question paper leak oiki haba wafam ase Central Bureau of Investigation da kupna thigar halaga chenariba miyosing gi mathakta motik chaba thabak lokhalagani haide social media platform X da thagalakpa official statement amada NTA na hai NEET-UG pangthokibada aranba thong sathaki haina tongan ba central agency sing amasung law enforcement authority sing na report pirakpadagi tangai phadana May 3 da pangthokiba exam adu cancel tawraga nauna amuk pangthoknaba thorang lokhalakpane CBI na case ase thigatpada NTA gi maikaidagi mapung phana cooperation pibaga loina aranba thong sathabada chenariba miyosing phana ba thorang lokhalagani haire athu matamda NTA na exam ga matam laukthokpaga loina candidate singda admit card nauna piragane exam cancel tawkiba masung nauna amuk pangthoknaba thorang lokhalakpana mahiroi sing amade mama mapa oiba singda thengnariba khudong chadaba sing adugidamak NTA gi maikaidagi nuaitaba phongdorakle national gi thakta pangthokpa yamna maru oiba athoi hen tanabagi exam oiba maramna aran ahoi amata yahondanabagi pandamda NTA na May 3 gi exam cancel tawraga nauna amuk pangthoknaba phireb lorokpani haina social media da thagalakpa warol amada makhata na phongdorakle May 3 da exam thakiba mahiroi singna nauna amuk registration tawbagi mathau tararoi candidate singna khankiba exam center da su ahongba mata leiroi nauna exam pangthokudoriba sida henba exam ga fee lobasu tawroi haide kumja 2019 dagi 2023 phawbada Manipur da umangilam square kilometer chanika maudra tarok mangsilakle haide Indian States of Forest report ki matungina kumja 2023 phawbada Manipur gi apunba umangi sarok square kilometer chaniga maudra nipan mangsilakle haide kumja 2019 dagi 2021 phawbada umangi sarok square kilometer chaniga nifumapan mangke kumja 2021 dagi 2023 phawbada na square kilometer nifutare park sawba umangi sarok mangke haina report asda palle report asigi matungina kumja 1987 dagi haujuk phawbada state asigi square kilometer
ꯆꯅꯤꯄꯥꯟꯒ ꯃꯔꯐꯨ ꯍꯨꯝꯗꯣꯏ ꯄꯥꯛ ꯆꯥꯎꯕ ꯎꯃꯪꯒꯤ ꯁꯔꯨꯛ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯈꯤꯕ ꯆꯍꯤ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯎꯃꯪꯒꯤ ꯁꯔꯨꯛ ꯆꯥꯗ 38 ꯃꯥꯡꯈꯤꯕꯅꯤ ꯑꯦꯟ ꯕꯤꯔꯦꯟ ꯀꯨꯝꯖꯥ 2017ꯗꯒꯤ 2025 ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯎꯃꯪꯒꯤ ꯁꯔꯨꯛ ꯌꯦꯡꯁꯤꯟꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯔꯤꯄꯣꯔꯠ ꯑꯃ ꯐꯣꯡꯅꯕ ꯋꯤ ꯑꯣꯟꯗ ꯈꯪꯍꯜꯂꯛꯄ ꯂꯩꯈꯤ ꯁꯦꯇꯦꯂꯥꯏꯠ ꯏꯃꯦꯖꯁꯤꯡ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯎꯃꯪꯒꯤ ꯁꯔꯨꯛꯁꯤꯡ ꯃꯥꯡꯁꯤꯜꯂꯛꯄ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯈꯤ ꯆꯤꯡꯒꯤ ꯂꯝꯗ ꯄꯥꯛꯇꯛꯅꯅ ꯎꯃꯪ ꯀꯣꯛꯊꯣꯛꯂꯒ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯖꯤꯜꯂꯛꯇꯨꯅ ꯎꯃꯪ ꯃꯥꯡꯁꯤꯜꯂꯛꯅꯕꯒꯤ ꯃꯇꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯣꯏꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯍꯜꯂꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯔꯨꯝ ꯃꯥꯌꯣꯛꯅꯍꯜꯂꯛꯈꯤ ꯎꯃꯪ ꯀꯣꯛꯊꯣꯛꯄ ꯑꯃꯁꯨꯡ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯧꯑꯣꯡ ꯊꯤꯡꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 70,000 ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯐꯥꯕ ꯉꯝꯈꯤ ꯍꯥꯏꯔꯤ ꯄꯨꯡꯌꯥꯔꯗꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯁꯪꯁꯛꯇꯅ ꯇꯥꯡꯈꯨꯜꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯑꯦꯌꯥꯔ ꯆꯠꯄ ꯊꯤꯡꯂꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯗ꯭ꯔꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯛꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯄꯨꯡꯌꯥꯔꯗꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯥꯡꯈꯨꯜ ꯅꯨꯄꯤꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯂꯤ ꯑꯗꯨꯒ ꯁꯪꯁꯛꯇꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯇꯥꯡꯈꯨꯜꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯒ ꯊꯝꯂꯤ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯅꯥꯒꯥ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯃꯤꯆꯤ ꯃꯤꯅꯥ ꯀꯌꯥ ꯃꯔꯨꯝ ꯅꯪꯕ ꯂꯩꯈ꯭ꯔꯦ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯝꯄꯅꯤ 9 ꯔꯣꯝ ꯅꯧꯅ ꯊꯥꯖꯤꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯈꯨꯜꯗ ꯆꯠꯆꯕ ꯅꯥꯒꯥꯁꯤꯡ ꯐꯥꯎꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯤ ꯑꯃꯔꯣꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯗꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯉꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯁꯤꯡꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯡꯈꯨꯜ ꯅꯨꯄꯤꯁꯤꯡꯅ ꯊꯤꯡꯂꯒ ꯊꯝꯂꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯁꯨ ꯂꯩꯉꯥꯛꯀꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯗꯦꯡꯒꯤꯒꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃꯨꯛ ꯀꯥꯡꯕ ꯍꯧꯔꯛꯂꯦ ꯍꯥꯏꯔꯤ ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 4 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯄꯣꯖꯤꯇꯤꯚ ꯃꯁꯤꯡ 19 ꯁꯨꯈ꯭ꯔꯦ ꯍꯧꯈꯤꯕ ꯆꯍꯤꯗ ꯃꯅꯤꯄꯨꯔꯗ ꯗꯦꯡꯒꯤꯒꯤ ꯂꯩꯅꯥ ꯂꯥꯏꯆꯠꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏꯕ ꯄꯣꯛꯅꯕꯒꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯍꯟꯊꯕꯇ ꯉꯥꯏꯔꯤꯉꯩꯗ ꯑꯃꯨꯛ ꯅꯧꯅ ꯗꯦꯡꯒꯤꯒꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯀꯥꯡꯕꯒꯤ ꯄꯥꯎ ꯂꯥꯛꯄ ꯍꯧꯔꯦ ꯍꯧꯈꯤꯕ ꯆꯍꯤ 2025ꯇ ꯃꯤꯑꯣꯏ 5,500ꯒꯤ ꯃꯊꯛꯇ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯑꯃ ꯁꯤꯈꯤꯕꯒꯤ ꯔꯦꯀꯣꯔꯗ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯗꯦꯡꯒꯤ ꯅꯥꯕꯒꯤ ꯆꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯍꯤ ꯑꯣꯏꯈꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯤꯑꯣꯏ 4 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ ꯃꯤꯑꯣꯏ 4 ꯑꯗꯨ ꯑꯍꯨꯝꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯁꯥꯔꯚꯤꯁꯦꯁꯅ ꯐꯣꯡꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯗꯦꯡꯒꯤꯅ ꯅꯥꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯅꯧꯕ 4 ꯑꯁꯤ ꯊꯥꯔꯒ ꯄꯨꯟꯕ ꯃꯁꯤꯡ 19 ꯁꯨꯈ꯭ꯔꯦ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯃꯤꯑꯣꯏ 14 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯣꯏꯅ ꯃꯤꯑꯣꯏ 8 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ 4 ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ 2 ꯀꯛꯆꯤꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯃꯃꯝ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯔꯦꯀꯣꯔꯗ ꯂꯩꯇ꯭ꯔꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯗꯨꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯐꯦꯔꯖꯣꯜ ꯊꯧꯕꯥꯜ ꯀꯥꯝꯖꯣꯡ ꯁꯦꯅꯥꯄꯇꯤ ꯇꯃꯦꯡꯂꯣꯡ ꯆꯥꯟꯗꯦꯜ ꯖꯤꯔꯤꯕꯥꯝ ꯅꯣꯅꯦ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜꯅꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤ ꯁꯤꯕꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ ꯗꯦꯡꯒꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯃꯈꯜ ꯑꯁꯤ ꯑꯦꯟꯗꯤꯁ ꯍꯥꯏꯅ ꯈꯪꯅꯕ ꯀꯥꯡ ꯑꯃꯣꯝ ꯃꯈꯜ ꯑꯃꯅ ꯁꯟꯗꯣꯛꯄꯅꯤ ꯑꯅꯥꯕ ꯃꯤ ꯑꯃꯗ ꯀꯥꯡ ꯃꯈꯜ ꯑꯁꯤꯅ ꯆꯤꯛꯄꯗ ꯚꯥꯏꯔꯁ ꯑꯁꯤ ꯀꯥꯡ ꯑꯗꯨꯗ ꯌꯥꯎꯔꯛꯏ ꯍꯥꯏꯔꯤꯕ ꯀꯥꯡ ꯑꯗꯨꯅ ꯅꯥꯗꯕ ꯃꯤꯑꯣꯏ ꯑꯃꯗ ꯆꯤꯛꯄꯗ ꯚꯥꯏꯔꯁ ꯑꯗꯨ ꯃꯤꯑꯣꯏ ꯑꯗꯨꯗ ꯆꯪꯍꯧꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ 9ꯗꯒꯤ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯏꯑꯣꯡ ꯎꯠꯊꯣꯔꯛꯏ ꯃꯔꯨꯑꯣꯏꯕ ꯂꯥꯏꯑꯣꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯥꯏꯍꯧ ꯌꯥꯝꯅ ꯀꯟꯅ ꯍꯧꯕ ꯀꯣꯛ ꯆꯤꯛꯄ ꯑꯣꯕ ꯃꯁꯜ ꯑꯃꯗꯤ ꯇꯥꯡ ꯅꯥꯕ ꯎꯟꯁꯥꯗ ꯉꯛꯁꯪ ꯉꯥꯡꯁꯤꯜꯂꯒ ꯍꯥꯀꯠꯆꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯌꯥꯎꯔꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗ ꯂꯩꯅꯥ ꯑꯁꯤꯒꯤ ꯂꯥꯏꯑꯣꯡ ꯎꯠꯊꯣꯔꯛꯇꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯍꯤꯛ ꯆꯪꯈ꯭ꯔꯕꯁꯨ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯊꯟꯇ ꯐꯖꯔꯛꯄ ꯌꯥꯎꯏ ꯃꯤꯑꯣꯏ ꯈꯔꯗꯗꯤ ꯀꯥ ꯍꯦꯟꯅ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯏ ꯍꯥꯏꯔꯤ ꯐꯤꯕꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯍꯛꯆꯥꯡꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯌꯥꯠꯁꯤꯡꯗ ꯏ ꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥꯠꯁꯤꯡ ꯃꯊꯧ ꯂꯦꯞꯍꯜꯂꯤ ꯏ ꯎꯇꯣꯡꯗꯒꯤ ꯄ꯭ꯂꯥꯁꯃꯥ ꯂꯤꯛ ꯑꯣꯏꯔꯛꯄꯅ ꯑꯅꯥꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯄ꯭ꯂꯦꯇꯤꯂꯦꯠ ꯃꯁꯤꯡ ꯍꯟꯊꯔꯛꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯥꯛ ꯑꯃꯁꯨꯡ ꯄꯨꯛꯀꯤ ꯁꯔꯨꯛꯇ ꯃꯍꯤ ꯇꯨꯡꯁꯤꯜꯂꯛꯇꯨꯅ ꯍꯛꯆꯥꯡꯒꯤ ꯃꯔꯨꯑꯣꯏꯕ ꯀꯌꯥꯠꯁꯤꯡꯗ ꯑꯣꯛꯁꯤꯖꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯌꯧꯍꯟꯕ ꯉꯝꯗꯦ ꯗꯦꯡꯒꯤ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯛꯍꯟꯗꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯀꯥꯡ ꯆꯤꯛꯍꯟꯗꯕ ꯍꯥꯏꯕꯁꯤꯅ ꯑꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯡ ꯑꯁꯤ ꯂꯩꯍꯟꯗꯅꯕ ꯑꯃꯁꯨꯡ ꯃꯔꯨꯝ ꯀꯣꯛꯍꯟꯗꯅꯕ ꯑꯀꯣꯏꯕꯒꯤ ꯃꯐꯝꯁꯤꯡꯗ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯤ ꯀꯥꯝꯖꯣꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯗ KNAB ꯑꯃꯗꯤ PDF-ꯁꯤꯡꯅ ꯑꯣꯠ ꯅꯩꯈꯤꯕ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯃꯔꯥꯜ ꯁꯤꯔꯛꯂꯦ
ꯊꯥꯁꯤꯒꯤ ꯇꯔꯦꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯁ ꯇꯧꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ ꯕꯔꯃꯥ KNAB ꯑꯃꯁꯨꯡ ꯄꯤꯄꯜꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯐ꯭ꯔꯟꯠ PDF ꯀꯥꯗꯔꯁꯤꯡꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕꯗ ꯂꯩꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥꯒꯤ ꯈꯨꯜ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯅꯥꯝꯂꯤ ꯋꯥꯡꯂꯤ ꯑꯃꯁꯨꯡ ꯆꯣꯔꯣꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯃꯗꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯣꯠ ꯅꯩꯕ ꯇꯧꯈꯤꯕ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯁꯨ ꯑꯦꯇꯦꯛ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯃꯔꯥꯜ ꯁꯤꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯎꯈ꯭ꯔꯨꯜ ꯇꯥꯏꯝꯁꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇꯗꯤ ꯈꯨꯜꯁꯤꯡ ꯑꯗꯨꯗ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯑꯃꯗꯤ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯅꯕ ꯄꯦꯇ꯭ꯔꯣꯂꯤꯡꯁꯤꯡ ꯆꯠꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯎꯈ꯭ꯔꯨꯜ ꯇꯥꯏꯝꯁꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯆꯣꯔꯣ ꯈꯨꯜꯒꯤ ꯚꯤꯂꯦꯖ ꯆꯤꯞ ꯐꯨꯡꯔꯩꯉꯝ ꯑꯁꯔꯤꯗ ꯂꯧꯕ ꯃꯦꯗꯤꯌꯥ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯈꯤꯕ ꯃꯦ 8ꯀꯤ ꯅꯥꯝꯂꯤ ꯋꯥꯡꯂꯤ ꯑꯃꯁꯨꯡ ꯆꯣꯔꯣ ꯈꯨꯜꯁꯤꯡꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ KNAB ꯑꯃꯁꯨꯡ PDFꯀꯤ ꯀꯥꯗꯔꯁꯤꯡꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯤꯠꯅ ꯎꯍꯧꯕ ꯊꯧꯗꯣꯛꯁꯤꯡꯅꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ KNAB ꯑꯃꯁꯨꯡ PDFꯀꯤ ꯀꯥꯗꯔꯁꯤꯡꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯆꯈꯤꯕꯒ ꯂꯣꯏꯅꯅ ꯃꯃꯥꯡꯗ NHAꯅ ꯃꯈꯣꯏꯒꯤ ꯀꯥꯗꯔꯁꯤꯡ ꯍꯥꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯈꯨꯟꯖꯥꯁꯤꯡꯗ ꯎꯠꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯦꯇꯦꯀꯔꯁꯤꯡ ꯑꯗꯨ ꯌꯨꯅꯤꯐꯣꯔꯝꯁꯤꯡ ꯁꯦꯠꯂꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯒꯤ ꯃꯇꯣꯟꯁꯤꯡꯗ ꯑꯉꯥꯡꯕ ꯔꯤꯕꯣꯟꯁꯤꯡ ꯂꯣꯏꯅ ꯀꯤ ꯍꯥꯏꯔꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯅ ꯈꯨꯜꯁꯤꯡ ꯑꯁꯤ ꯁꯤ ꯐꯣꯝꯗ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯆꯠꯊꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯏꯟꯗꯤꯌꯥꯒ ꯊꯪꯅꯕ ꯃꯥꯏꯀꯩꯔꯣꯝꯗ ꯊꯣꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯍꯥꯏꯔꯤ ꯑꯁꯔꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯑꯦꯇꯦꯛ ꯑꯗꯨꯗ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯔꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯂꯩꯔꯤꯕ ꯃꯐꯝꯔꯣꯝꯗꯒꯤꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯈꯤ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯑꯦꯇꯦꯛ ꯆꯠꯊꯔꯤꯉꯩ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯅ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯃꯥꯡꯗꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯑꯁꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯌꯦꯡꯁꯤꯟꯕꯒꯤ ꯅꯃꯥꯗ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯊꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯂꯥꯛꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯞꯇꯥ ꯑꯃꯗ 4-5ꯔꯛ ꯂꯥꯛꯈꯤ ꯍꯥꯏꯔꯤ ꯃꯦ 8ꯇ ꯀꯥꯝꯖꯣꯡꯒꯤ ꯈꯨꯜ ꯑꯍꯨꯝꯗ ꯑꯦꯇꯦꯛ ꯆꯠꯊꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯅ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝꯁꯤꯡ ꯑꯗꯨ ꯁꯔꯚꯦ chꯠꯊꯈꯤ ꯃꯇꯝ ꯑꯗꯨꯗ KNAB ꯑꯃꯁꯨꯡ PDFꯁꯤꯡ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯇ ꯂꯩꯔꯤ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯄꯤꯈꯤ ꯃꯔꯝ ꯑꯁꯤꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯅ KNAB ꯑꯃꯁꯨꯡ PDFꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 2 ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ ngasi ayuk pung 5:45 taba matamda Imphal Eastki Porompat Police Stationgi manung chanba Brahmapur Guru Aribam Leikaida leiba Guru Aribam Babananda Sharma apokpa leikhidraba Binod Kumar Sharma kauba amagi yumgi gate sakhangdaba singna hand grenade ani thamjilam lai bom leire habagi pau phangbaga mafam adada police team ama laktuna aswangam yauduna bom adu lokhatkre hari loinana thaudo asigi matangda police na case ama register tawkhre hojiki oinadi kanana kargidamakta bom adu thamjilambano haiba chapchana khangba ngamdri hari